ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯤꯌꯥꯝꯅ ꯊꯥꯅꯕꯤꯔꯛꯇꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯅꯩꯅꯔꯛꯄ ꯑꯩꯈꯣꯏꯅ ꯁꯣ ꯑꯅꯤ ꯊꯣꯛꯅ ꯎꯠꯆꯒꯗꯧꯔꯤꯕ ꯕꯤꯅꯥ ꯐꯤꯂꯝꯁꯀꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ 35mm ꯐꯣꯔꯃꯦꯠꯇ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯎꯠꯊꯣꯛꯆꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯇꯥꯡꯂꯕ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯂꯝꯁꯤꯗ ꯌꯥꯝꯅ ꯆꯨꯁꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯁꯤꯗꯁꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯀꯣꯛꯇ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯂꯩꯍꯧꯒꯗꯕ ꯑꯗꯨꯒꯤ ꯃꯃꯤ ꯇꯥꯒꯗꯕ ꯌꯥꯝ ꯇꯥꯡꯕ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯃꯄꯥꯟꯒꯤ ꯍꯣꯡꯉꯛꯏꯕ ꯑꯍꯣꯡꯕ ꯅꯨꯡꯁꯤꯠ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯆꯥꯕꯗ ꯁꯦꯠꯄꯗ ꯊꯛꯄꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯏꯟꯁꯦꯠꯁꯤꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯏꯃꯥ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯃꯁꯛ ꯈꯪꯗꯕꯅ ꯑꯋꯥꯕ ꯀꯣꯛꯇ꯭ꯔꯤ ꯀ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯏꯃꯥ ꯃꯁꯛ ꯈꯪꯕ ꯃꯅꯤꯄꯨꯔ ꯃꯁꯛ ꯈꯪꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯈꯪꯍꯟꯅꯕꯒꯤ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯉꯕ ꯃꯦꯁꯦꯖ ꯑꯃ ꯉꯁꯤꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯅ ꯑꯩ ꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ 1997ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯂꯝ ꯆꯤꯡꯂꯦꯟ ꯁꯅꯥ 35mm ꯁꯦꯂꯨꯂꯣꯏꯗ ꯀꯂꯔ ꯐꯤꯂꯝ ꯕꯤꯅꯥ ꯐꯤꯂꯝꯁꯀꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯌꯥꯝꯅ ꯆꯨꯅꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯕꯦꯖ ꯇꯧꯕ स्क्रिप्ट अमनी फिल्म सी मतमदुदा अइंगोंदा मसिगी कास्ट तौनबगी हरकसे अइना वारी सी पाबा मतमदा अइंगोंदा यामना कोई नुंगाइबा याम चैलेंजिंग ओइबा कैरेक्टर अमदी ओइ राबा मसि सिदा आइगी तोंगानबा कैरेक्टर अमा याम चैलेंजिंग ओइना उतपिया ngambagi नंगलबी खुरम चाबा मा फंगी पागल संदर बनी होमगी कैरेक्टर दा बेस तौनी अदुगा मणिपुर की मार्शल आर्ट कल्चर ट्रेडिशन सिदा युमफम ओइबा सिदा ngawjaba निंगदो अमा मतमदुरा अंगोना कास्ट मतमदा निंगदो सिना निंगब कारकांदा माना निंगब कायबगी खुफोंग दोक्सी फिल्म की मीडियम दा इसैदा करीदा तोंगान तोंगानबा मीडियम दा फोंदोई अदुगु निंगदो अमोइना माना थांग हारगा माना मदु फोंदोकपदिदा थांग हाबि सेकेंड तरा कुन किवानी अदुगु अइ मतमदा थांग हैते अदुना अइना क्या वाना मसि उपनगेदा अइना था मरि मंगा थांग तब अदुमाइ तौदना होनरी अदुना अइंगोंदा यामना कोनुंगसिगी फि मतमदुगी फियमदुगी उकान अइंगोंदा कैरेक्टर सि ट्रांसफॉर्म तौनो होनबदा अइंगोंदा यामना मतिंग पांगी अदु फिल्म से नंबर होरगु मतंगा कोई निंथौ लाइग्रबा ओगेंद्र से लापतना येगा का योगिरमे अदुगी सुम नक्सला सुम तौरगा माजु इन्वॉल्व तौदना मै धंगदी अखोई अवाबसि रेटर माजु योगरे अदु करी हारगे मोकोइ फिल्म से खितम मते खरगा नंबर ले बगो बा कदो सेदा आकदमी फिल्म लेबा नंबर ले बिनो गाड़ी की नुंगी खुदोंसा नु ले सोई गाड़ी से सिना भी तोको तो थाउ दे हापि आइना मतम दु मागी जिप्सी मली अद माई जिप्सी से कोइना सिजिन दरगा फिल्म से नमी अतुदगी मामा साबंगना फिल्म से देगी फिल्म दि केनो आई फिल्म दि अमा हाइनिंग दि एकोइ लोसे आइगी वारी दि या हाइनिंग मली अद माई तुम लोग जे मा आइगी फिल्म दि केनो अदु गाड़ी से सिजिनो थाउ दे हापि गाइदुला बायु याम वाइना फिल्म से नमगी लाक्लिबा सजिबुगी नोमा पानबा चेरावबा नुमित चलिबा चही हाइबदी 2025 की मार्च की तांग 19 नमाइजिंग नुमित सिदा मणिपुरी विंटेज फिल्म रिवाइवल कमिटी अमदी सीनियर आर्टिस्ट एंड टेक्नीशियंस एसोसिएशन अनि खुसमनरगा बिना फिल्म्स की चिंगलेन सना 35mm फॉर्मेट ता अमुक नहोंगना मियामदा उहनगदौरी हारिबा फिल्म असे यामना तांगना फंबा तंजा अमनी हाइना खनबिरगा 35mm फॉर्मेट ता अमुक नहोंगना उथोकजबा असिदा मियाम सोयदना मियेंग ताबियु तांगलबा तंजा असि मांगहनबिगनु हाइना हाइजरी